이런면 가까이 공동 사이트를 기리바 뭉치들어봐 이날에 아우를 각장 사건 하는지 어디 세계의 영향 되기 때문입니다. 국가입니다. 감정것이 아무튼 해나 어떤 바가 아까우고 건강하고도 흔히는시 하이드나 미양기 마품다 가우젤시 한나 비블 악설이 더완 디스트릭에 있는 정철리가 공정것이다. 미양나 마tam chana lektopirakuna haiba iho khungjanasi makum thaba ena chawlo khungjang haibado reminasi haiduna miyamgi makamda hanna pawjanasi piba laksari yunthong khudingdagi mi khudimak topirakuna haiba mifamasi miyamgi mifamni manipur pummagi na toliba iyangasida miyamgi khungjan projasina mateng pangbiyo amadi alang anigi thawai sibu kandiyo haiduna maiki thonda hanna pawjanasi piba laksari 이런만 공정 사이트에 비리바 묵시저바 이마이도 아울러멀 그룹 성상싱 어직 비코잉이랑 대기 서포여기바 더완 디스키 오이바 공정것이 아무게 해나 아깐다 아까우마 공정하마 오미는 너비기다먹다 미양기 마품다 박제너시 한나 비바 락서리 어르메드나 이사기 윤도 레이버기 모았다 어직 윤통 코딩되기 미품 코딩 모토피럭드나 하이마 미양기가 이 공정에서도 얘나 아까우마 아깐마 공정하마 오미는시 하이나 마이키 통다 한나 박제너시 비바 락서리 말아볼 구여봐 아와 하나다 해봐 이놈 아니기 사싱모 아무까지 미양나 건드라 미양기 모탱 빵비요 이몸 아니시고 눕시비요 아랑 아니부 더와이 건너 못한다 미양나 어쩌고 모탱 빵비요 Tập 지나세 그 동대지 세기가 있으라군이고 헬로 이런 남자까지 손들이 비리바 묵시저바 얼르멀 이마이벨 사천 아를 그룹 성상식이 못한다 그리고 높아오지마 하이버디 너랑 저타락리바 더완 디스트릭이 오이바 아깐바 이호 공정하세 아무게 해나 아쩌우마 아깐바 미 공정하마 오현미네시 하이버기다먹다 미양기다먹다 미양기 마품다 한나 박자나시 비바 락서리 마라마드나 윤통 구리목대기 미풍 구리목 덕피력드나 하리바 이호 공정하시부 해나 아쩌우바 마풍 바바 이호 공정하마 오미너시 하이브 미양기 마품다 박자나시 비바 락서리 하긴 이게 가격이 할머니. Nga sana hai na matay mo 이건 남레까지 수업들에 비리바 묵시저라바 아할라멀 이마이벨 클럽 상스탄 사천 아원 승기 마팜다 나랑 대기 정철럭리바 더완 디스트릭이 오이바 이호 공정하시 아무게 해나 아쩌우바 공정하마 오헬라시 하이버기 미양기 마품다 한나 paujanasi 비바 락서리 마라마두나 인동 구딩 먹대기 이 구딩 먹 덕피럭두나 하이바 이호 공정하시 해나 아쩌우바 아깐다 이호 공정하마 오헬미나시 아랑 아니기 더와이시부 건바 마tamda 미양기 아쩌우바 마탱 빵비요 मैत्री है भूरब जाति से मसी अखोना तुम दिन लेथोकी बतारबदी कुकी ही कुतो सोइदना मुटखेगनी मरमदुना अवाना थीदना इसागी युमदा नुंगायना पथादुना लेबगी महता लेकाइसिदा लेबिबा आलमन इमाइबो कुदुमना तोपियतुना यं मिफम मसिबो हेना अचौबा अकंबा मिफम खोंजंगमा ओमिनसे लाउसे Kongjom side ke JC ke polo ya sibu sogot pio aina publicity lain ngatang lau pio ne
우리 안나가 좀 타워 봐. ꯍꯧꯈꯤꯕ ꯇꯥꯡ 23ꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯃꯔꯤ ꯃꯈꯣꯡ ꯈꯪꯗꯅ ꯂꯩꯔꯛꯂꯤꯕ ꯏꯅꯥꯎ ꯑꯅꯤ ꯑꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯑꯄꯨꯟꯕ ꯑꯣꯏꯅ ꯄꯥꯡꯊꯣꯛꯆꯔꯤꯕ ꯕꯟ ꯑꯁꯤꯗ ꯁꯧꯒꯠꯄꯤꯔꯤꯕ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯖꯦꯑꯦꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯗꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯕꯟ ꯑꯁꯤ ꯀꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯃꯤꯌꯥꯝꯗ ꯁꯝꯂꯞꯅ ꯊꯝꯖꯔꯕꯗ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯅꯤ ꯑꯁꯤ SSCꯒꯤ ꯑꯩꯈꯣꯏ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯌꯥꯎꯕ ꯆꯠꯈꯤꯕ ꯃꯇꯝꯗꯒꯤ ꯃꯈꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯒꯨꯒꯜ ꯃꯦꯞꯇ ꯃꯣꯕꯥꯏꯜꯗ ꯌꯦꯡꯕ ꯃꯇꯝꯗ ꯂꯝꯗ ꯑꯣꯟꯅꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯗ ꯈꯨꯗꯣꯡꯆꯥꯗꯕ ꯑꯁꯤ ꯃꯥꯌꯣꯛꯅꯈꯤꯕꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯇꯥꯡ 28ꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯡꯊꯦꯝ ꯑꯃꯗꯤ ꯈꯦꯡꯃꯟꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯈꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯇꯥꯡ 28ꯀꯤ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 3ꯒꯤ ꯁ꯭ꯋꯥꯏꯗꯒꯤ ꯍꯧꯅ ꯃꯈꯣꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯈꯨꯗꯛꯇ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯄ ꯃꯇꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯑꯉꯥꯡ 3 ꯑꯁꯤ ꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯆꯠꯈꯤꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯈ꯭ꯔꯦ ꯃꯐꯝ ꯈꯪꯈꯤꯗ꯭ꯔꯦ ꯍꯥꯏꯕꯅꯆꯤꯡꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯑꯩꯈꯣꯏꯅ ꯔꯤꯄꯣꯔꯠ ꯄꯤꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯗꯨꯒꯤ ꯇꯥꯡ 19ꯒꯤ ꯑꯌꯨꯛꯇ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯃꯈꯣꯏ 3 ꯆꯠꯃꯤꯟꯅꯕꯗꯒꯤ ꯑꯉꯥꯡ ꯑꯃ ꯑꯩꯈꯣꯏ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯉꯥꯡ 2 ꯑꯁꯤꯃꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯁꯦꯡꯅ ꯍꯥꯏꯖꯔꯕꯗ ꯀꯨꯀꯤꯒꯤ ꯈꯨꯠꯇ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯎꯅꯔꯕꯅꯤ ꯑꯗꯨꯕꯨ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯈꯦꯡꯃꯟ ꯂꯩꯁꯥꯡꯊꯦꯝꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯥꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯔꯥꯡ ꯇꯥꯡ 30 ꯐꯥꯎꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯅ ꯌꯥꯝꯅ ꯆꯥꯎꯅ ꯊꯥꯖꯕ ꯇꯥꯡ 28ꯗꯒꯤꯅ 19ꯒꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯍꯥꯏꯕ 19ꯗꯒꯤꯅ 19ꯒꯤ ꯑꯊꯦꯡꯕ ꯍꯥꯏꯕ 19ꯗꯒꯤ나 30ꯒꯤ ꯑꯊꯦꯡꯕ ꯍꯥꯏꯕ ꯑꯁꯤꯅꯆꯤꯡꯕ ꯁꯨꯝ ꯃꯊꯪ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯁꯥꯏꯠꯇꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯒꯤ ꯁꯥꯏꯠꯇꯒꯤ ꯁꯨꯝ ꯃꯊꯪ ꯂꯥꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯁꯦ ꯃꯈꯣꯏꯅ ꯊꯥꯔꯛꯈꯤꯕ ꯃꯇꯝꯗ ꯅꯨꯃꯤꯠ 4ꯅꯤ ꯁꯨꯖꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯇꯝꯄꯥꯛ ꯂꯝꯗꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯉꯝꯃꯛꯇꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯔꯀꯥꯔꯁꯤꯗ ꯊꯥꯖꯕ ꯉꯝꯃꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯃꯈꯥ ꯇꯥꯕ ꯈꯣꯡꯖꯪ ꯀꯌꯥ ꯑꯁꯤ ꯆꯪꯁꯤꯟꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯅꯆꯤꯡꯕ ꯈꯟꯅ ꯅꯩꯅꯖꯔꯒ JAC ꯑꯃꯗꯤ ꯂꯩꯔꯤꯕ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯊꯧꯕꯥꯜꯒꯤ ꯂꯩꯔꯤꯕ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯇꯥꯜ ꯑꯃꯗꯤ ꯋꯥꯏꯊꯧꯒꯤ 18 ꯀ꯭ꯂꯕ ꯀꯣꯜꯂꯤꯕ ꯖꯒꯥꯁꯤꯡ ꯑꯁꯤ ꯇꯥꯟꯅꯖꯔꯒ ꯍꯥꯏꯔꯤꯕ ꯉꯁꯤꯒꯤ ꯄꯨꯡ 3ꯗꯒꯤ ꯍꯧꯔꯤꯕ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯕ ꯕꯟ ꯑꯁꯤ ꯄꯥꯡꯊꯣꯛꯆꯔꯛꯄꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯍꯥꯏꯔꯤꯕ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯕ ꯕꯟ ꯑꯁꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯍꯦꯟꯅ ꯆꯥꯎꯅ ꯄꯥꯡꯊꯣꯛ ꯆꯥꯎꯊꯣꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯗ ꯂꯥꯛꯑꯒꯅꯤ ꯍꯥꯏꯕꯗꯤ ꯏꯝꯐꯥꯜ ꯂꯣꯝꯒꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯋꯦꯁꯀꯤ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯁꯤꯅ ꯊꯧꯕꯥꯜ ꯈꯛꯇ ꯇꯧꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯏꯝꯐꯥꯜꯒꯤ ꯑꯦꯔꯤꯌꯥꯁꯨ ꯌꯥꯎꯒꯗꯧꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯁꯤꯒꯨꯝꯕ ꯀꯌꯥ ꯍꯥꯏꯕꯤꯔꯛꯄꯁꯤꯅ ꯑꯩꯈꯣꯏ ꯍꯦꯟꯅ ꯆꯥꯎꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅ ꯍꯦꯟꯅ ꯑꯩꯈꯣꯏ ꯑꯉꯥꯡ 2 ꯑꯁꯤ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯅ ꯁꯍଯꯣꯒ ꯄꯤꯅꯕꯤꯔꯛꯏ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯍꯟꯕ ꯂꯩꯇꯅ ꯑꯉꯥꯡ 2 ꯑꯁꯤ ꯐꯪꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ JACꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯅꯣꯂꯨꯛꯅ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄꯗ ꯏꯔꯩꯀꯥꯏꯔꯣꯝꯗꯝꯁꯤꯗ ꯂꯩꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯏꯃꯥ ꯏꯕꯦꯜ ꯃꯔꯨꯞ ꯃꯄꯥꯡ ꯑꯍꯜ ꯂꯃꯟ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯈ꯭ꯋꯥꯏ ꯈꯤꯕꯤꯛꯅ ꯑꯃꯠꯇ ꯑꯣꯏꯅ ꯁꯧꯒꯠꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯍꯟꯅ ꯉꯁꯤꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ JACꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯅꯣꯂꯨꯛꯅ ꯊꯝꯖꯔꯤ ꯃꯁꯤ ꯍꯥꯏꯔꯒ ꯃꯇꯥꯡꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯤ Thank you. ꯋꯥꯡꯖꯤꯡꯒꯤ ꯁꯣꯔꯣꯛ ꯃꯌꯥꯏꯗꯅꯦ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤ
ꯐꯒꯗꯕ ꯒꯥꯔꯤꯁꯤꯡꯅ ꯇꯧꯔꯤꯕꯒꯤ ꯗꯔꯝ ꯍꯥꯏꯕ ꯈꯪꯕꯨ ꯗꯔꯝꯒꯤ ꯍꯥꯏꯕ ꯈꯪꯕꯨ ꯑꯗꯨꯝ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯧꯕꯤꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯑꯋꯥꯡꯕ ꯑꯗꯨꯒꯨꯝꯕꯅꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯨ ꯊꯣꯛꯂꯛꯄ ꯂꯦꯞꯅꯗ꯭ꯔꯤ ꯁꯤꯅ ꯋꯥꯡꯕꯜꯒꯤꯅꯤ